Manipur gi law and order singna kuki theory singna phakiba khunjam kaptuna halamli tampakta nupi masa ama Nongmei Maru ani na pali Manipur lainga khakta tana Union Home Ministry faubana state asida tholakliba law and order thugaiba Nongmei masum bomgi thaudok sing thondana ba akanba section throng lokhalakpagi manungsana CRPF ki akana ba Cobra battalion anigi personnel sing faubu deploy to ba horaklabsu singa masum tam animakti mi simina thokpagi thaudok thi leptri Singgi oina ngarang ayu angan ba pung taruka minini furum tarakpada Kangpokpi district ki New Kaithal Manbi police tagi khanong supta kilometer ni furum lapna na leiba tupul mataki hana saroi pandong ba khul haina khangnaramadi haujingna Pongring long part 1 haina khangnaraba Rongmei Naga khul gi khunja ma Nongmei Maru kuntrarong kapsinduna miat thina halamri laikidrab khunja sigi maming zungjang lung panmei se yengkhagani pon apopa laikidraba kamuga panmei kawi Pongring long part 1 dekini laikidraba mi sigi matangna tuan ba pawgil kun singna haibadadi ma khul sigi village guard am oibani mahakna atopa village guard ani ga loinana satminari ngeida KNF bi ni singna ba theory singna makhoi tamna Nongmei kaplakibani thaudo sidagi makhoi uhum singi sarukta maikai salai khangdana sennarakpada makpu terrorist kopu sigi kedar singna phar ba mihathina hatkibani hari atopa pawgil kun amanadi laikidraba panmaina atopa khunja nipanga makhoi mapan singsan masatlingaida hana lumduna leiramba KNF gi kedar singna Nongmei kapsilakpadagi samji khaina duna sennarakpani adubu makti Nongmei Maruna pandana sokpadi tuduna leiringa theory singa duna sangsilaklaga makhut pullaba matungda Makok yaona haksang atei mapam singa Nongmei Maru kuntrarom kapsinduna hatkibani hari Kolesigi Village Authority ki Secretary ki Maikei di Mahak Village Gatni hairibasi yaning de dubu Mahak Pongringlong Village Authority ki member amadi hoi Makoina singsan ba khaktana tana Kolasina sizinabi ising taraktabadagi karigino haiduna yengsin ba satlubada thaudo si mayona kibani atopa maga satminaba khunja nipandi asu opan yaudana nanthokhi hari ngara numidang athingbada ma ki haksang postmortem examination tawnanaba rims ki medical sangda purakri thaudo asigi pau phangbari gi New Kaithal Manbi police na thaudok thokpamna sangsilubada ma ki haksang adu ngarang nungthil pung amaga makhairom tarakpada phangkibani khulasi yumnak taraga marirom gi khunja humfurum damak leiba apikpa Rongmei gi khulni hari Mako hat ki bathagdo asi Pongring long youth club ki maikei gi yamna haksina lawbaga loinana akan mamongda yaning da fudorakli laikidrabigi imung gi awabda su saruk yarakli panmaya bri tha sigi manga gi ayu angan ba pung mariga minute tararom tarakpada su khulasiga thangnari ba loibol khulenda su koki terrorist masel khuthokna bada khulasi sip ma ki loina biyauna khunja hum laikidabani aduga khulasi yum taret amadi gari ani mai thadoklam kibani Amaromda ngarang ayuki singi thaudo asi thoktingai gi mangoinana ngarang numidang haibiti nahan numidang pung taraga makhairum tarakpada porampat PS na konma Khetri Bengul mamang laikai da leiba yuma madami oi khrana Nongmei kapsilambadagi masagi sei taraga mathoirum surabi Sahida Allies athoi apukpa MD Imtiaz Kobi nupi masama ningong na Nongmei Maru ani na pandana sukli mak sokpaga panthadana laikai sigi youth progressive organization gi thaumisingna Zenims the Pukatuna Lakanaki, Sakang the Basing adu Gari as a woman the Lakibani, Taudo Oshibu Yaning the Bafungdok to Khetri Bingun Awang Lakaida, Miam the walk at Kongzang Sanction Creep, Kongzang the Sarugyaki Wishing and the Pimasa Sigi Imungasi, Shuraga Bamasum, some Hings about Muishini, Kanamata Yingtina Basaliti, Maramashina, no make up Sinduna no Pimasama, so Olambigi Taudo Akan Mamonda, Yaning di Haiduna, Taudo Oshi the Siena Basing Pad and the Logo but Serak Pigatabanaki. YPO gi advisor Sayyid Faslur Rahman gi maikei degi su thaudo sibu akan mamong na yaning da phungdorak pa galoinana Manipur Commission for Protection of Child right na mi yeng sang bi ki mafam khangdriba Naga misam taruki case NIA da khusinharamli High Court na NIA da action taken report piraknaba khangankhri mamang thagi taraga hundoida lairon Wi-Fi kulgi nupis na paraba matuna kuki terrorist kutpu amada khusinabadagi makoina mamit amasu makut pullaga pukhibadagi hauzu phawban mafam khangdriba pastor ani yauna nagamisam tarukpu tekta kaidan thadok hanbiu haiduna High Court of Manipur da file tarakiba PIL number 8 of 2026 ki anirak suba masu makhata ba well ngarang court asigi chief justice na lusingba bench ni lakhri court na matter asi lokhalakpada petitioner ki maikede council di Julius Riamaina
लेपलगा मणिपुर लेंगा की ऑफिशियल रेस्पोंडेंट मरी की माइकेदा एडिशनल एडवोकेट जनरल एस तरंजना स्टेट काउंसिल ए प्रियो कुमार को लोइनना लेखी होम मिनिस्टर की सेक्रेटरी एनआईए की माइकेदना डिप्यूटी सोलिसिटर ऑफ इंडिया ओइरिबा सीनियर काउंसिल केस समर्जना लेखी मैटर असि कोना था की मरीदा अहानब लोखतुना खन्नबद पीखिबा डायरेक्शन की मतुंगिना एडिशनल एजी की माइकेदी स्टेट रेस्पोंडेंट था की तरुक सबमिट तौरपा एनेक्सर सिंह याव एक्शन टेकन रिपोर्ट एटीआर कोर्ट थमखी एटीआर की थौदू की गमनोम सप्राइमना पीएस ना केस एफआईआर नंबर 23 क्लोज 5 2026 लौखलब लैंगा की जॉइंट सेक्रेटरी होम ना मिनिस्ट्री ऑफ होम अफेयर्स की काउंटर टेररिज्म एंड काउंटर रेडिकलाइजेशन CTCR की जॉइंट सेक्रेटरी ममांग थागी मंगादा केस असी NIA दा खुदसिनबिनबा अइब सिरोल अमा पिखि लैंगा की मैकेदी हाइजखिबा सिगी मतुंगिने था सिगी मंगादा मिनिस्ट्री न ऑर्डर नंबर 1101146/2026 NIA थोक्तुना केस असिगी इन्वेस्टिगेशन NIA न सथनबा खनख्रेरि एडिशनल एजी न ATR सि कोर्ट फाइल तोरकपदिगी DSGI न केस असी इन्वेस्टिगेशन से थनबगीदमक NIA सिन्नरे है वाफम कन्फर्म तौखी लोइदना पुलिस नसु विक्टिम विटनेस सिंगी स्टेटमेंट सिंग मंजुना रिकॉर्डिंग तौखरे दुगा CDR की एनालिसिस अमसुंग CCTV फुटेज सिंगसु एग्जामिन तौरे है ATR सि फाइल तौरकपदिगी होम मिनिस्टर की सेक्रेटरी अमसुंग NIA की माइकेद लेप डिप्यूटी सोलिसिटर जनरल ऑफ इंडिया ना NIA की माइकेदी की एक्शन टेकन रिपोर्ट अमा कोर्ट फाइल तौरकले तौरकलब सिरोल अनी की मतम पीबीना भाइसकी प्लेयर सि कोनसु अयाबा पीरदुना था असगी कुनगनिथुद मखा ताब वेल की दमक लिस्ट तौबगल लोइना मथंगी नुमित असिगी मनुंगदा NIA ना मखोई की माइकेदी की केस असिग मरी लैनना एक्शन टेकन रिपोर्ट पीरकनबा डायरेक्शन पिखी लितान कामनख्री ngarang ayu pung tararom tarakpar urkhul district ki Litan PS na konba mongkot chepu kuki kulamasum sikibung naga khulani gi marakta khulai paiba masal onsinaduna nomai kapnakri report amagi matung ina nakal ani na Nongmei Maru ni forum kapnaki hari thaudo osida nakal ani gi marakta asu open yaw ki dedugo matik saba security personnel sing deploy tawduna nga senhalakli ba khul ani gi marakta khulai paiba masal onsinaduna kuthokna rakli ba karigino haiduna khul ani maki khunjas na piana ba fungu rakli ngarangi thaudo osina khunjas na mipain hal hari koki zawgi MLA amata proposer oiba yawdrabsu sarda mathantana mirep se pisinkri ECI na lauthokhibagi matungina Manipur Legislative Assembly ki secretary su oiriba pangthoklagadaba Manipur ki Rajya Sabha Mikhal ki returning officer na tha asigi amada thokpa notice of election na khangan khibagi matungina Mikhal asigi ngarang aroibo ina mirep se pisingadaba pungpham phawgi manungda BJP Manipur Pradesh ki president ki phampurak libi a sardana party asigi koki zaw MLA amatana proposer oiba yoroktrabasu Mikhal asigi RO da tuan mirep se ohum pisinkri mirep se singasidi independent MLA yaona NPF NPP amasum JDU ki MLA sina proposer oiba yakhi ahanba mirepse ki proposer singda Gobidas Konthauzam L Susindro L Rameswar case Zuikisan case Ragumani Nishikana Sapam S Kunjakesor yakhi anisuba mirepse ki proposer singda N Beren Losidikho Abdul Nasir T Syam Kumar I Nalini Ramoiba yakhi homsuba mirepse da Y Kemsan Dr S Ranjan Haisidingo M D Asabudin Dinganglung Gangmai S Prem Chandra masung T S Arun Kumar yakhi Mikhal sigi notice of election ki matungina ngasi scrutiny pangthokani amarom da kariguma Mikhal pangthokadabu oiragana tha sigi taragani pana pangthoknaba matam lepkhibani adubu ngarang mirep se pisinbigi aroiba matam phawbud mahak mathantana mirep se pisilakpana Mikhal pangthoktona mahakna Rajya Sabha gi member oigadori Chief Minister na akan mamona condemn tarakli ngara ayu kangpokpi district ki Nongmei Naga khul oiriba Pongringlong part 1 gi Sungjang panmai se yengkai gani pon apopa lekhidrawa kamuga panmai bo Nongmei na kap to hat ki thawong Chief Minister Y Kemsan akan mamongda yaning da phungdorakli Chief Minister gi secretary ki thadorakpa chirolamada thawdo osi misamama gi matak sataba pang da balance ki thawong ni haraduna senaba sing phana da police amadi central force na thi hombi gi thabak sathari amasung mara lebi sing logi matungina serak pigani lekhidrabi gi imung da lenga ki mekedi gi pifam thokpa matin pigini sohari amarom dana total sadam
pung kun ga mari gi lakthokre ngarang pangthokpa joint coordination meeting na lobo warep ki matungina ngarang numidang pung 8 gi horaga tangkhul naga long gi jurisdiction gi manung da leiba mafam singda pung kun ga mari gi total shutdown sa tharagani haina tangkhul naga long TNL gi sirol amana phongdorakre khongjang asi imphal urkhul lambi paring gi new haven da thamlakli ba Assam Rifles ki outpost lakthokadabani haibi gi demand da sangsilakbani masum na new haven Sobaum sum fins corner nupi khongjang loising da henba thawung sathaduna phu sakhibi yaning da phung doktuna sangsin kitabani khongjang asina medical water supply electricity amasum media di konsilo hedi